आकाशवाणी इम्फाल R.K.Gorani na pau pajari ahanbada maruoiba pau Manipur Bidhan Sabha ki anisuba tangkakta mirep me pudra taruk na mirep se pisinki thas ki kunipa na bot thada nagadoriba Manipur Bidhan Sabha mikhalgi ahanba tangkakta punna mirep sama humdra humdoina lamba thengnaragani amasung Sangsad ke sabha anim ki ahanba tangkak ki mifam ngarang loi sinkre anisuba tangkak ki mifam March 13 April 9 phau basat thagani Laibag as the Omicron variant lakpadagi COVID-19 anoba case hengalagli ba si yenglaga ay koy pumna mangna section minasi. Sahi tara mga di tara nipan phawgi manung dalay angang singyaw na vaccine kapa yaraba miyoy sing na atupa matamda vaccine dose so na kapthok piyo masung atupa miyoy sing basu vaccine kapa tamateng pang biyo. Laisat as the ngakton of a face mask upiyo putaru ke social distancing thambiyo maimit seng na tathok piyo kutsa seng na hambiyo. COVID-19 na mari lain na ipaw sing gidambag National Helpline number sing 0112397 8046 amasung 1075 ta aduga Manipuri Helpline number 03852411 668 amasung 18003453 818 phone tawbiyo. Haujik mapungoy ba paw. Manipur Bidhan Sabha anisuba tangka ki mirep me pudra taruk na mirep se pisinki Thaubalam su Kaksing jila da mirep ni putare na mirep se pisileki. Raiji ke CEO na thadorokpa pawgi matung ina ukrul amasung Kamjong jila gi Bidhan Sabha Kendra ahung gi damo mirep tara ni thune mirep se pisinki. Tamenglong amasung none jila da mirep tara na mirep se pisileki hairi. Jiribam jila da mirep mari na mirep se pisilekre. Teknopol amasung Chandel jila da mirep tara mathoy. Senapati jila da mirep tara ni thune mirep se pisilekre. Nungba Bidhan Sabha Kendra da mirep mani khata na mirep se pisileki. Wangkem Bidhan Sabha Kendra dana mirep ni pana mirep se pisilaki. Anisuba tangkak as ke mirep se singi scrutiny thas ki tara mari da pangthokani mirep se lakthobik aroi bino mina thas ki tara tarukni tangkak as da pune Bidhan Sabha Kendra kuni thoi da mathang thagi mangada vote thadanagani. Manipur Bidhan Sabha mikhal ahanba tangkak ta punna mirep sama humdra humdre lamba thengnaragani ngarang mirep se lakthobik aroi bino mitta kangpubi Bidhan Sabha Kendra amasung Langthabal Bidhan Sabha Kendra dagi independent mirep amamamna mirep se lakthokhi. Ahanba tangka ki mikhal February 15 da Bidhan Sabha Kendra 19 da bot thadanagani. Kendra sing asigi manung da Kendra ahung khangnatan ayamba Kendra da mirep ahunggi mathakta lamba thengnari. Mirep ani khaktang mahak thengnana lamba thengnariba Kendra sing adudi Imphal jila gi haingang amasung Bisnupur jila gi Nambol amadi thanga Kendra ni. Siangmai Saikot amsu Saikol Bidhan Sabha Kendra da mirep nipan na lamba taunaduna khwaidigi mirep masing yamba Kendra sing oire Khurai oinam amasung Surachapur Kendra da mirep tare na lamba taunagani Tangkak as da mirep oiriba saknai miyoy sing manung da Mukhyamantri N Biren Singh Upa Mukhyamantri Yumnam Joy Kumar Singh Bidhan Sabha Adhyaksa Yumnam Khemsan Upa Adhyaksa K Robindro Works Mantri Thongam Beswajit Lawu Singu Mantri Oinam Lokhoy Shiksha Mantri Sorakapam Rajen Consumer Affairs Mantri T.I. Saitabrata, Tribal Affairs Mantri Bungjagan Balte, Congress President N. Loken, Bidhan Sabha Hanagi Adhyaksa Thoksom Lokesor, Hanagi Mantri Singemsa Kipgen, A.K. Mirabai, Karam Syam, Govindas Konthoksam, Dr. K.S. Ratan Kumar, L. Jayanta Kumar, V. Hankalian, Saltolian Amo, L.M. Khote, Timanga Wi-Fi, T.N. Hauki, Jinswan Hauzona Singh Bayauri. Ahan batangka ki mikhal asi February 20 da pangthong na leblam badagi election commission no mai thokki bani tangka gasta nupi voter lakh taruk lising kunmari hen bayaw na punna voter lakh taran to hemna vote thadana gani masigi manungda third gender voter cham humdra humdo emasung haksangi pibe mima na voter lising mapan janipan marpudra mapan yauri BJP Manipur Pradesh के चीफ स्पोक्सपर्सन चोंगथाम विजयपुर डोलर्स के प्राइमरी मेंबरशिप तगी सही तरह तांथोक लहने डोल के स्टेट प्रेसिडेंट एस हरदा देव ने थोकपा चेरोलमना हाइरी इम्फाल वेस्ट पुलिस कमांडो नंगरां क्वाकैथेल हैनो खोंने मद लेबे युम अमदा थिहुमगी थबक चथबदा युंगांग बोतल हुमद्रा मथोय फारे हाइरी फारो पोलम सिंह अदु सिंगमे पुलिस स्टेशन द सिनखरे अमरोमदा इम्फाल इसकी नारकोटिक सेल ना सोइबम लेकाय मेरिले क्लासत आवक चेक तौबदा मिय अहुम फाकी मखोइदगी तोंगान तोंगान बोतल 335 हापतना पुरकपा युंगांग फागत पंगमले हाइरी
Imphal Dimapur lambi gi modbungdagi sapraimana phawgi lambi asi asuki matik phatre haina Manipur Driver Association Laikot Area Youth Organization amasung Innovation and Friends Mission hairi sapraimana da pangthoba pawgi mifam amada Manipur Driver Association gi General Secretary Sanjay Khetri mayum hai PWD na paiba lambi matik asi asuki matik phatabana chathok jachin tawbada chauna khudong chadaba mayoknare nongju tha laktri mamang da athu matamda semjin binaba association na davi tawri Tabiriba Pawasi Akas Banin Faldagini. Sangsat ke Saba Anima ki Ahan Bataka ki Mifam Garang Loisin Kre, Anisbataka ki Mifam Marstara Maridik April Nipan Pawasa Tagani. Ningsing Bayai, Sangsat ki Bazian Mifam Rasapte Ramnat Kovin Gibasan Galoinena, Mamang Thai Contra Mathodi Chatara Kibani. Rajesh Sabada Mahaki Wapam Se Pondolodun Deputy Chairman Hari Vans Nahai, Sabagi Ahan Bataka ki Mifam da Namfu the adjournment of Bayau ki Demasung, Sabagi Mifam Hausagi Matamdagi, Punkai Amehen Mifam Zataki. Mifam Adu Yamna Kanaba Amu Oiki Hareduna Sadasashina Makatana, Mifam de Zuhandaki Asigumna, Sataba Mifam Ohineb Honebu Haiki. Lok Sabha Adaksa Ombilana Sabagi Mifam the Saru Yakiba Sadasasing Botakat Papundo Galone and Mifam Adu Yamna Kanaba Oiki Haidi. Mahagna hai COVID-19 laiset ki khudong sadab kya lai rabasu sadasa singna numidang athing wa phawwa thabak tawdona sangvidhan gi chana kangon sin ngangna chatkibna thabak su bagi sangzada samga kun matoi kana bu phangki ngasi phongwa pause sing mari pause ngidam haujik Wahengbam Rajesh leire Rajesh Thagachari Gorani Imphal amasung Chingi Jila singda ngasi phongliba pause singda phonriba maruiba pausingdi Manipur Bidhan Sabha Mikhalgi Ahanba Tangakta Mirep Chama Humbudra Humdoina Lamba Taunaragani Haiba Pau Huyen Lan Pau Sangai Express Ki Edition Animak Paunafom Sana Lebak Maswana Thar Manipur Express Ki Ahanba Headline Tauri Pawasi Irei Baktana Anisub Headline Taure Mikhalgi Matam Pangthokadaba Chayol Amakakta Ngairak Matamda BJP na Masigi spokesperson CIS Bijoy Loktokre Haiba Pau Morning Bell Gun Fuel Gi Ahanba Headline Tauri Pawasi Hills Hornbill Express asu headline tawduna fongle aduga Imphal Prepesna ani suba headline tawri aduga atei pawse chingjesu photo ko na fongba thengnare Supreme Court na tha marigi manungda MPSC lisingani taratruk main exam no na pangthokna ba khangan kre haiba paw naharugi thogdang People's Chronicle Imphal Prepes ki ahan be headline tawri Pawasi Gun Fuel da su headline tawduna fongle Pawasi Sanalebak amasung Isil Express na ani suba headline tawri Peace talk Chatharibana Nampuda BJP da board Pihanaba Honore Haiba Pau Irebaki Ahan be headline tawri CEO amasung Special Observer Singa DEO SP Singa Mipam Pangtokre Haiba Pau Nisin Tuhil Tugi Ahan be headline tawri Ani suba face ki mirepse pisambigi matam loikre haiba Pau Isil Express ki Ahan be headline tawri adu Pawasi Huyelan Pawgina ani suba headline tawri MGNREGS ki budget hengal lagani haina Seltu Mantri Nirmala Sitaramana Sangsata Pongdo Kibi Wapam Tamenglong Times ki Ahan be headline tawri Kangpopi Jila da Mirep Tara Taret Amasung Senapati Jila da Mirep Tarani Nitoina Mirep Se Pisilaki Haiba Pau Hills Hornbill Express ki Ahan be headline tawri Mizoram da Silchar dagi Prabin Amadi Nirpen Hakibagi Watok CBI na Tijananaba Lok Sabha da Wakat Kre Haiba Pau Naharugi Togdangi Anisu be headline tawri BJP ki sasan aranba kya na wasak pa sasan amani haiba Congress ki wapam Morning Bell gi anisu ba headline tawri NPF na Santi haiba sta campaign haukre haiba Pau Sangai Express English ki headline tawri vaccination gi thabak yangsin naba mateng pinasi haiba Raijapal gi wafam Sangai Express Manipur gi ahan be headline tawri ani suba headline tawri mi sa manipan positive oiki ani siki haibasina ponofong gi ani suba headline tawre NPF na Manipur election campaign February 13 tagi hogdok lagani haiba Pau Hills Hornbill Express ta headline tawre mikhal gi matam hongdok pada atsumna election commission bu thagalagri haiba Pau Tamenglong Times Hills Hornbill Express ta headline tawri JDU gi General Secretary na ngarang Churachampur da board kong giba Mukhyamantri na ngasi BJP gi mirep ki dama board kongani haiba Pau Maswana Thar da headline tawri Pokso case ka mari lenana jail la leiba mioi ama Churachampur police ki lock up ta siri haba Pau Nisil Thuidu gi headline tawri Gorani Thagachiri Rajesh Aroi badamaru yo Pau amuk hana Manipur Bidhan Sabha gi ani suba tangkakte me phudra taruna mere sepshin ki thasi kunipan na botha dana ga dawriba Manipur Bidhan Sabha Mikhal gi ahan ba tangkakta punna mere sam humdra humdene lamba thengna ragani amasung sangsad ke sabha ani mak ahan ba tangkaki mifam ngarang loisin kre Aniswa tangka ki mifam Marstara Maridegi April 9 Pawasa Thagani Paulo Jare